Tana Taram no Sabagaloyana Kurumjari. Hosip Paudamasi Maroyo Pau Pijari. Cookies in a modern technology season do not bomb the sing but other but the season at clay. Ras Bawan Amadisi Minister gave bungalows have Oibra Hina CLP leader or Ibo Bina Pondoragli. Cookie militants in the land Kanatoribama Pumsing Central Forcing deployed to Bama Pangakani Haina, AMUCO ki present Nandona Hakchang. Media sensitization on school education ki matangda Amagi oiba kanina bagi thoram Taotharakkhre. Loinana, Telangana amadi Andhra Pradesh da nong kana chubadagi miyoi kun laikhidre. Mapungoy Paulo Birase. Hauze stay asida oiriba wathok asi nomagi phagalakpagi mahutta hena lusilakli. Hauzik modern technology sinaduna maphamada hekta bomb thadaba yaba amadi nomai kapsan bayaba sing Manipurda sijinarakle. Ras Bhawan amadi Chief Minister gi bungalow sep oiribra haina CLP leader Okram Ibobina phongdorakle. Ngasi Congress Bhawan da India bloc na sinuna pangthokpa pawgi miphamada mahakna hai. Lamdamasa tholiba wathok asi problem amani laurambani adubu masi national security ki wafam amada lakle. Manipur si India ki state amani maramasina Taotharakkhre ba thawongasna di India ki national security da threat amani haina lowi. Manipur ki mapha amata da saphagada mafam leiraktre. Mizam Prajagi wafam di lairadana Impal Mayolda Lariba Ras Bhawan amadi Chief Minister gi bungalow da so hairiba modern technology sinaduna drone bomb thadaba ngamlakadori. Asigumba phiba masida lakpa taragadi hairiba mafam asi sep oiribra natraga oidrabra haiba wahang asi hangningi. Ras Bhawan amadi Chief Minister gi bungalow phauba sep oiraktragadi misam miyam di kamdongna sep oigadoribano. Oirakli phiba masigi matangda center na national security da threat toroklabadina masida tangai fadana lokhatkadaba thabaksing lokhat pinaba Manipur gi governor da India bloc ki mihut kangbuna memorandum ama pisinkhre haiki. Makha taraduna mahakna hai State oiriba phiba masida NDA lenga ki lusingba Narendra Modi na yengliba si karino apik pa state ni angam bahat na rasanu angam bana palhaw rasanu haibagi mawongda tuminna lengdana leiriba sida karino ekhoina tawgadaba haibasi wahang oire state lenga leiribra leitabra khanglaktabana president rule thamo haibagi wa khaktani India bloc na Manipurda president rule thambada support tawde president rule thambagi mahaw amadi saitheng ekhoi loina khanglabani State government amal laiba taragadi miyoibagi punsi amadi lanthom protect tawba haibasi Bharat ki Sangbidhana state government ta piba shakti amani maramasna Congress na state government asigi law and order kadai da lairi miyoibagi punsi amaso lanthong ngakpa ngamdraba government asi lairibra laitabra haibasi state asigi tanatana malengi miyamna khangnaraba amakhakni masi opposition amani haina allegation tawbagi wafam nate haiki Paugi mi pamatuda MPCC ki president ke Megachandra CWC member Gai Khangam deputy CLP leader ke Ranjit CPI ki lusingba L Satin Kumar amadi India bloc ki lusingba singsu charuk yakhi atai di toku sida chief minister banglo se koina hangninge di masi shape weiba woida brava adu weriga di laiba question di Rajwaban bhawa Chief Minister ki bungalow bhavu chef oiraktragadi. What about other innocent people of Manipur? Akhoigi life and property se kanahana ngapi senbigadori bano. Masi laiba development se laiba question ji masineva. Ngarang Cookie Kulai Pibasing na ahing nangyay sa bukhara helakpada at atakam laitana landarakpada aso panthon kiba thawdopu yaning da bapongdok ta ngasi yangang pokpi bazarda yangang pokpi thamna pokpi sanasabi santi khongbal sabung khok amadi sabung khok kunogi miyamna wakat mifam Taotharakkhre chathakiba wakat mifam aduga mari leyana maira paibi sagol sem rani halna hai mama moina isaisu kalhodaba yade thengna hodaba yade haina ahing nungthil khaidana saba tangkhai tumba tangkhai tawduna honaragli basi sahi ama makai henjilakle mama mamang thaktasu tattana maikay somda leiriba maitay khulsingda landarak tuna lakli masigi manungda ngarang amuk ahing nungyay sabukta
kuki khulai paibasing landarakpadagi khulgi miyoi ama sopa nanghale maram asna oirakliba phibam asida center amadi state lengana khudakta paikhapham thokpa thabaksing paikhatpiu landarakliba kuki khulai paibasing mathakta ahakpa sairak phangalu phongdokhi makha taraduna mahakna hai lana se matang khara leplure tasengna santi haibadu lakadorobra male haina khanarubagi tayonabada ngarang amuk na hona na kuki khulai paibasingna landarakpa horakpa si mama oibi kaya apenbo oidre center amadi state na ikhoi bu karamba miyeng yenglibage haiba wahanga singa sisu hangli lamdamasta lo ani chatlabra haibagi wahanga sisu hangningi nongmai makhol tabada army sing noktuna lei aduga ikhoina sangsin naba honabadana amuk thinglibasi makhoi kanabu ngakpa laklibano misam miyam ngakpa lakpa oiragadi misam miyam ngakpiyu haiki bani aduna yari makai di asuki matik thamuisi mama mayam ji nusibiu laiba praja khoi bu kanbiu kanana kanbi gadori bano masi yam thuna solution ama pore korona bagi damakta central government amadi state government da akoi hanna khubak tangdok taran lon daraga ju taw ko hajari Amaromda wakai mipamaduda sarug yakibi sagol sem sanatombina hai kuki khulai paibasingna landaning bamawongda lan chatharakpada maphamasda leiriba 20 jat regiment na thingbibagi mahota khulngali bai chasing mu phanana bo oina honariba si matungda amuk tawdana balenga na thabak lokhatpiu phongdokhi wakai mipamaduda kuki terrorist maru phangna muthatlu kuki laloba sagotpa 20 shuba jat army loktho u manipur gi maitai macha namthanaba honaba india government na kudakta lepu haina thaba placard kaya su paiki kuki khulai paibasing nangara Imphal West district ki manung chana leiba koktrukta drone sinaduna bomgi lan chathabada laikhidrabi ngangba mongbe surbalagi misiga mari lena JC ama semkibaga loyana miyanggi oiba mipha ama phayeng bazarda pangthokre mipha maduda maikai adongi maira paibi Peace and Protection Committee Imphal West Women Wing gi member na singba miyoi kyana sarugyaki mipha maduda laikhidrabi surbalagi Hakchang mapha maduda leiriba Central Forcing na lokthoktriba phauba Mapamadula Central Forcing Loktok Triba Pauba Logdaba Laiki Drabagi Imung Manunda Tabak Ama Hapa Amadi Compensation Matikchan and Piba Haiba Wapam Sing Pongdok na Kibagaloyana JC against brutal killing of Ngangbam Ongbi Surbala by Cookie terrorist attack at Koktruk Haina Mingtonba JC Amasu Semki Miyangi Mipama Semkiba JC Asiki Convener Oina Kalaba Ningtaujam Popila na Pomishing the High Garmenki Maike de Yanaba agreement ama puraklabasu thabakta onthok trabadi laiki drabigi haksang lokhiroi asibatana mangjabagi phibamda thambadi yaningde makna hai lanjena dun leiriba miyamna makhoi mayumda hanjilanbiyu tangdangba ama khanganbiyu amadi praja singi welfare gi dama assembly da khanabiyu haina zatpa rally dana nongmai kaptuna tankhaiba amadi phubana singba chathaki adubu kuki taba singi maphamda athiba wahai amadi violence yaunu chathaki ba rally dadi lenga na karigumba amata tawba ngamkhide inequality of law miyamda chatna hanba ngamdaba si yamna laibak thibani tampakta chatnaba law kuki taba singi maphamda chatna hanba ngamdriba sida lenga asi kanagi michangda leiribano manipur praja miyam gi damak leiribra natraga akangnaba kuki community asibu kibagi leiribra haiba wahang asi hangningi maramasna Manipuri Chief Minister na tampakta chanariba law asi kuki singa tariba singi lamsingdasu leihanbiu rule of law nga na leihanbiu tampakta leiriba ikoi khaktamak wahoba singdagi nongmai kaptharaktuna ikoi sijaraga mangjaba tampaki maphamda combing operation chathaduna pangal phudokpa siga sap manana singdasu masigi pangal phudokpiu phongdok khibaga loinana JSC ga loyana miyamga punna kari khongthang lokhatuna khongjang changsingadage haibina singba wa khanaragani haiki inequality of law government na treatment je praja sing da pibe je laibak thibani tampak area da chatnari ba chatna kanglon ain simak singilam da kuki area da su chatna base masi sarkar na masi chapmana na chatna han bangam dri se masi ekoi de taseng na sarkar je kanagi michang da leiri no manipur praja gi welfare gi damak ta leiri da natraga community ama akaknaba community kuki sida taseng na maki bagi leiri ra ha base khoi government ki taraf ta government ki side ta khoi maikai je masi question hangning heba
Mitop kuki militant sing na yelhomi oriba maitai sing da landarak pagi thak asi kham thengba war crime gi thak da lakle ngara Imphal West district ki Kokto ki micha miyam da drone sinaduna hingcha yaitamba Myanmaris kuki sing na maitai hatpa horakle numit asimata da lamlai kendra gi manung chana leiriba yangang pokpi santi khongbal amadi thamna pokpi na singba mafam da ahing nungyai da akan mamong da bom yauna kaptharakduna landarakle phiba masida Manipur lengana miyangi punsi amadi lanthum kanana bagidama tangai padana anti drone capability deploy toba sangle haina political activist hapang kanglei pana phongdorak pagaloyana tanpham masida Manipur lengana thodo dubu condemn towi haibana miyang ya penba oiroi haina phongdorakle Wapam asing nongada da leiba ma ki yumda pangthokiba pawgimi phama da mahana phongdokibani mahana makhata aduna hai athuba matamda lamlai kendra gi kukina khudum chanduna leiriba khul singa nakna tainariba khul sing maruoina Sana sabi thamna pokpi yangang pokpi santi khongbal sabung khok amadi sabung khok khunogi maikaida anti drone capability deploy tobiu Manipur gi leiriba security personnel yauna red zone area da leiriba volunteer singda anti drone capability gi knowledge amadi training pinaba akhanaba thausilama senbiyo haiki Red zone da leiriba MLA singasina bu thamoi sengna kathok pagaloyana miyamga sagona duna hona biram lagadi ngasigi paliba lenga asi miyamna karishu warau naram loi masagi kendra da miyamna saningai leitedana kokta khut hamnaraba matam asida hanna yengladaba MLA yaudaba natte maipuna phamtholiba MLA singna maipuna biraktabana lenga asida miyamna sauba phaurakpani haujing miyamna lenga astagi thajaba mangle adubu langi thakti khwaidagi war crime gi thak amada lakli maramaduna Manipur lenga ki leiriba asset pumba sinaduna yelhomi maitai kananaba red zone oiriba thamna pokpi yangang pokpi santi khongbal sabung khok amadi sabung khok khunogi maikaida anti drone capability athuba matamda deploy tobiyo amadi miyangi punsi kanbiyu phongdokhi demography is the chauna kogi apanba moirani maramuduna lamlai kendra manungda leiriba sana sabi yangang pokpi thamna pokpi santi khongba samkhok samkhok nongna chingbasigi area sidaida anti drone capabilities deploy to virakanda miyam gi punsi kan biwabsi ai Manipur lengak ta thamjaningba wafam amani Asang ge Barak Valley da Manipuri singnamna khundariba Kasar Karinganj amadi Hailakandi aduga Brahmaputra tampa ki hozaya tariba maitai singya noba historical gift ama oina Assam lengana handa district mari asida Manipuri lolbu associate officer language ohelekebiloyana lolasi mayak pusu masak khangbirakiba asida regional indigenous forum for peaceful coexistence RICO Manipur gi maikai degi hainingai leitana nungaiba phongdorakli amadi Assam lenga pungam khai leitana thagatli Assam da lolgi hawasi inkumjali sing machama panyangkhaini pana duai degi horokiba du ngasidi mahi phangle haiba yai haina RICO gi cherol amana phongdorakli Assam gi yam khraba mising laktagi sumnagi mioi lak mari phawbotang yongning chitta lei jariba maitai singbu luna chana khanduna Assam lengakna maitai lon amadi mayekpu masak khangbi bagaloina jatnaba hongnabagi phirep asibo harau nungaiba phongdokpo oina look asigi legal advisor for former acting chairman Manipur Human Rights Commission senior advocate Khaidem Manigi Yumda media advisor Manibabu Likmabam Manipur University of Culture ki guest lecturer Dr. T. Tomba Yauna Luki member singna harau tayamba phongdoki hairi Haukiba tha August ki tang tara humdoi leba popo nimita lamdamasa leiriba tongan civil society organization singamadi lamdamasa ki miyamna punna longmina kiba ware ki matungina tha khudingma ki oina noma panba numit khudingi oina sintha leptuna palel kaithen thonglo lagani hairiba sida kaithel khaktamang natana palel gi akoibada leiriba lalo itika marlina ba khudingmaksu konchengani adubo sinthale pasida tangai padana anaye ki hidalang thak yonba dukan sing laison tension mai singi oina di komthokani hairiba wafam ase laliba September tang mari langban gi nongma panba yumsa kaisa numitagi chanaba horagani masida miyam puna sagapina ba palen baza board action committee gi cherol amana phongdorakli Manipur da kuki militant sing na phong na lan tawduna Manipur thugai na ba honabada India government na kuki singi maikai da khut thadana ba ayaba pi kuki militant sing na lan kana tori mafam sing central force deploy tawba mafam ngaktani haina All Manipur United Club Organization AMUCO gi president
Pairoijam Nando Luangna Pongdokre. Ngasi kwa kaithala laiba lup asigi office da pangthokiba pawgi mifama da wafam asi pongdoladuna Nando Luangna hai Manipurda tholiba lana si miyamna ahanbada puruk maselgi marakta khana jayana naba malhalambani adubo tholiba irang asi lakshinabani haiduna central force lak amarom deploy tawraga leiribani adubo ngasi phawba security forcing changlakhraba matung amadi anoba security advisor ama Manipurda thamlabasu madugi kanaba karino haibadu miyamna udri madugi mahut tampaki mafam sing khakta combing operation Tauribagi Wahan Tona Karino, India Government Manipur Tauriba Tong Amadi Central Portion of Pona, Chana Kanglongi Wang with the Satariba Tong Singasi, Manipur Miam the Yaning Day, Matang Karayang asi lep Matung Arang Kok Trukta, na Honona drone attack Yauna. Landara Kibatanatana, Ngasisu Makatana Landara Libasi, Daite Laiba, India Prime Minister na Manipuda, Tapna Cookie Kulai Paiba experience. Machinery kaya amasu lana sida yaholak labra jingnei India ge agenda da Manipur gi maitai muthatnaba India ga mena sille habasi miyamna khangnaraba wafa amani lana si loisinge harabadi India ga menge khutta karisu leite cookie singbu center na laksen ba ngamdribagi maram karino ngarang cookie singna drone bombing tawduna Landarak libasi tampaki maitei na tawrambo irabadi Central Force na tumina laigadra lebak ani gi marakta lan tawbagum afaba khulai sinaduna Landarak labasi phawba security advisor gi tang taba phirep lawdriba karigino hainasu hanglakli hen ma tampaki phawne chi yabra manam central security force ki manak ta khudlai mem losal thamaga changhel lega madara phadraga state force ungai chuchampura kampo pida mori thabak tawngam de aduga sida tampak tu neta ya tu neta hari ikai biu koi na di moren responsibility lo biu si bo koi to bi thabak to bi to hei di ba thabak lai bese masi ki dai ta moren responsibility lo biu wang hang biu isa ni sada chumi Ngarang Kuki militants na kablakpa no may maruna pan madagi laikhidrabi kautruk maning likay dagi ngangbam surbala sa kuntrama toy mapuroy NG ingo laifam Payeng umang lekay da layba sige misi aduga marilaya na nga si Bisnupur District Forensic Science ki team mamagaloy na Impal West Police team mamana tawdok thokpa mapamaduda sa tunay yung singkre. Laybag tiba tawdo adu ngarang nung tilpungani kara helakpa matamda thokibani. Ngangbam surbala payeng umang lekay da layba NG Ingoga yung bando na makoy ni gipikliba machanupi galoy na mapang koktrukta lakpada laibag tiba tawdo aduna maramoyraga laikhidabani surubala galoy na mahaki machanupi adusu kuki sing na kapthorakpa nung may maruna panbadagi hauze Ras Hospital da laikan aduna lairi hairi Impal East District ki Andro PS ki manung chanalaiba tulihal konjil lekay ki Thoubal Turel da ngasi Nupa Amagi Asiba Hakchang ama Taotharakkhre ngasi ayupong mga makhairom tabada lekay adu gi miyoy kharana Asiba Hakchang adu thengnarakpani hairi Asiba Hakchang adu combat dress seli oi thangba khudang da gari amasi khongup tongde Hakchang adu pumtharakle samgi saruksu maina sakiba mali hairi haujuk phawba yoina masak maming khangba ngamdri One day media sensitization on school education ki matangda nongmagi oiba khanani nabagi thora ama Department of Education S ki miyang makhada All Manipur Working Journalists Union AMUCO na sinduna sahi ama sumna satharakpa AMUCO ki Golden Jubilee Celebration ga mari lena Manipur Press Club ki Lockdown Hall da pangthokre Thoramadu da Education Minister Thonaujam Basanta Kumar All Manipur Working Journalists Union AMUCO ki President Bijoy Kaksing Tabam Education S ki Commissioner S Gyan Prakash Director L Nanda Kumar amadi Editors Guild Manipur ki President Khogendra Khomdram na mathangsina CBS President amadi guest honor na sarugyaki khanane nabagi tharamaduga marilena Education Minister Thonaujam Basanta Kumar na phondorakpada lamdam ama sakhot paibasi lamdam adu da leiriba miyoi singmai ma singning hairaba matamda da oi afaba mahiroi puthokna ba honabada niyam chumna examination sing pangthokpa mathok tai amadi lamdam asa khundamnariba phuruk khudimakna aige haiba wakhalon adu thadoktuna aikhoi Manipuri amani khanduna
mahausa gum nungsi chana hingminana ba honaminasi loinana kanagumba lup amana natraga kanglup amana makhoina karigumba demand ama toba matamda demand adu phanglaktaba matamda national highway singda banamadi blockade hektamak tawrakpa sit thingnaba national highway eki matungina thawrang ama lokhotpa hore national highway singda ban blockade tawrakpa mioi singbu the prevention of ban and blockade highways hairiba law sigi matung ina pharaba matung jail da thamba horagani haina su phangdokhi anti cheating people link tawdana apayatuma mayam se tawdana ni fazana comprehensive law after studying all the laws of other states and the country education se diye koi concurrent list diya hogi law and order on state subject nati central sutana diya union list sinataba state list sinati concurrent list diya hogi aduna hari ba law se koi mayam tana ga as observing Nasi Hakchang Lamdong Khong Committee amadi langsai thaunagi member singa khusamnaraga lau singuba amadi mana masing kaya thabada kanaba piriba Lamdong Khong sengdokpa mapanda horiba napina songjilakpa mafam singbu yamna luna sengdokhi amadi langsai thaunai convener KSS Rajiv Singhana phongdorakpada Hakchang Lamdongda jeliba khong asina Hakchang gi Lamdong ge koibada thariba mana masing lau singu tawbada yamna maroiba mafamni adubu khong committee asigisu phanlaitabana mapung phana tawbangamde aduna masi government ke maikaidagi amadi local MLA gi miyeng makhada lomi praja singi maroiba hingbada changba mafamni khanbiduna miyeng changhaningi phongdorakhi Asoiba puthona duna yena duna lairiba ruling amadi opposition party gi miyoi khudingmakna social media da law khongduna laigadabagi saruk lanphamda laktuna lan yawgadabani haina Universal Mothers Organization UMO gi president Morangthem Sarojini Laimana phongdokre ngasi lamphel leiba lup asi office ta pangthokiba pawgi phamada masi phondoraduna Sarojini Laimana hai Manipur tholiba lana si waroshan ma purakpagi mahutta amaga hunaduna leibagi matam nate aikhoi puna ama toina punsinduna tholiba lana si waroshan ma puraknanaba honaminasi India gamena koki singbo makhoi khulai oina sinaduna tholiba lana sida social media da hunabagi mahut lanphamda changduna lan thengnaba yawbiyu loyana koki militant singna khudong chaba logduna Kanna landari bam singda Manipur lenga na henba force numbe humni gi manungda thajendrabadi makhataba kanba khongjang kya sangsilagani malengi lebak ani songnaba lamphamda siznagadaba drone bomb yauna kuki singna landarak laba phauba ruling opposition haiduna hunnabagi mahutta amatoina punsinduna lanthengnabagi matamadu oire amadi tampaki mafang kayada combing operation chathaduna khusukulai phagalibasi athuba matamda tokpiyu operation toge hairabadi nakalani makta chap manana tawbiyu haina su phongdokhi Iti laiba commando iti laiba posting na mafam adu mi kyam gari kyam tanga khiba mi gi ama para phangna hidara abu akoi aduma kharaga koi icha chira chu haiba taba akoi iram dum kutum tara jo koi aduma kai hidara aduna maram mora kanda ngachidi indiana sanariba akanba mali langlo amadi mana kuri yengiba mi engche akoi parjami ang khangmine bam changrai khali mai wakhali ICDS project Impal West to Wangoi Nangarang dagi horaga tha si tang kuntra phauba tha ama sun chathagadaba Rashtriya Posan Mangasi Chajing Mairen Khong Community Hall da MLA Karam Siamna chief guest amadi ICDS project Wangoi gi CDPO Sinam Tampha Devi na president oiduna asamba tharamagaloyana launch tawkre tharamadu da MLA na phongdokhibada knowledge sharing asi yamna darkar oi aina khangliba gyana du atopada share tawraga atopabu phanba ngamlabadi aina tawriba thaba adu mahiyal halle khangadabani mahana health amadi nutrition gi importance gi matang da su ICDS functionary singna mathau phajana pangthoknaba wafam thamki amadi tharam loisilakpada MLA Karam Siamna lusingduna posan rally amasu sajing ya koibada slogan kya lauduna chatki Pak Chaukraba India gi miyamda Pikraba State Manipur da pokchabi Laisram Benitana Pikhiba lamdam asigi ina khulaba culture gi ithil ekhoi khudimagna
थागतनिंगाइनी भारत का अमृत कलशता ग्रांड फिनाले फाउबा संगलकपा ngamba amadi mari suba position phanglakpa se ningba kaingai oide anoba thona pibani benita gumbi isa kya thoraklaba matamda malemda aikoigi art and culture saktak pangamgani haina BM Foundation is chairman Dr. S Manauto na phongdokre wapamase mekola da leba BM Foundation complex ta pangthokiba laisram benita bu puning thogotuna taramna opagi tharamda tharama poikiba Manauto na phongdokibani mana makhata aduna BM Mekola haina khangnaba Biramangol Manipurgi isai nongmai film amadi sumang lila sakhonaba honaram batana tana pikli bangang singda academic amadi education promotion pinaba honabada thawai yaurami lairik laisu thawai yauna haurakkhrabasu imung manunggi laita lairan maram oiraga lairik tamba toktuna isai nongmai da khong thangjinduna lamna sida ngamjaba khudol kaya pibirami mahakna mangjaramba manglan singasi khara oirabasu mangphaunaba ngamnaba imung manungna mahaki mingda BM Foundation linkhatuna Culture Amadi Academy Institute ama linkhatnaba honajabani Manipurgi talent lairaba naha mayambu puning thogatpagi manungchana Benita Laisramna handa India gi miyamda pikhiba performance adubu puning thogatuna angamba khudol khara pibani haiki Tharangi athaiba mitung oina saruk yakiba Sanginata Academy Award chograkpam hemantana hai culture haibasi civilization pirakpa khudol amani hanbalai taba thona phaba mioi kharana lamdam amai culture yokhatnaba honai BM Mekolana 10 kraba matang khara hinglambada tawbiramba thabak singthabada loiroi isai mayak iba tune tawba kaya aikoina takhre masi mathakta India gi unity chagatna bai saina som phawba sem kiba mioi ni mana pamjarma wakhala duga Benita Laisramna piriba khudol asigi yamna mari leinai Manipuri cultural activities sing malemda leiriba miyamda khanganba mathautai haiki Tharamadu pangthokpagi nunggi oiba warol piraduna BM Foundation executive member Okendro Khundong bamna hai BM Mekola haina miyamna khangnariba Soraicham Biramangol gi mingda linkhatchariba foundation asi iramdam asigi art and culture gi lamda mahangna ningjaramba manglan sing adu angamba khrada oirabasu mangphaungnaba ngamnaba honajabani haiki Handak nauna semkiba All Jiriba United Peace Farmers Association Ajupagi Mihut Singa ngasi office ki matamda dibong khunauda leiba fishery department officer M Manichan ga office da unakre ngasi unakiba da Ajupagi executive the member amadi advisor M Romeo Singasu yauki fishery officer M Manichan ga Jiribam district si chakot thorang amadi matam matamgi e pau phaudona duna punna Jiribam district si peace farmers sing chakhona bawa pham sing yauna wari chanaki loidana matam matamgi laliba scheme sing phajana niyam chumna to lobi duna amasung sijina duna hena phaba lamda ama oinanaba puna honaminasi haina su wari chanabadu da phongdona ki ngasi gi unabadu da saru yakiba Jufa gi president Embu Pen Singana haikibada ngasi Jiribam da leiriba fishery officer M Manichan ga ma ki office da unaduna sakhang mai khangna kre ma na su angamba honaduna puna samina duna amadi matam matam gi training piduna mateng pangnaba honajagi haiba wafam so phongdok pirakpa ta sengna harawi haiki Makatana Bupena Pongdorakpada Jiribam district si khwaidagi chawba fishery farm Kuthi Khong hairiba pat asi mari leinaba authority na miyang sangbiu haina phongdokki Telangana amasung Andhra Pradesh da numinini nongkana chubadagi miyamna khudongchadaba mayoknari state anida yamdrabada miyoi kun lekhidre mafam ayambadai sing thumjingkhre Turel sing isau thokle lambi amasung rail lambi sing service tawba yadre South Central Railway na haikibada isau namaram oireduna train service cancel tawkhre Train chama cancel tawki mauda tarena lambi thaidolaga senki National State Disaster Response Force na miyoli sing cha kaya saphagada phamsina puthoki relief camp kaya suising thumjengkhre Andhra Pradesh ki Vijayawada district na ichawgi awaba khwaidagi hena phangki city asigi yum kaya ising changbadagi miyoi kaya lepham lekhide amadi lambi da gari kaya ising da tawki haire ngasi kwip amasung atay maphamani tamna kablakpa Russian missile kunithoi Ukraine kapthakre Ukrainian angang singna makhoi gi third school year pangthokadaba punga maphadraba matamda missile attack chatharaki haiki Russian gi missile kunthra mangani madugi manungdagi kunithoi Ukraine kapthakibani makhoi dugi manungdagi ballistic missile mapanamadi cruise missile tarahumdoini kapthakraba missile singi akai toy sing district mari data singki miyoi kya soki
Kuipta leiba masajid amada amangata thoki miyambu mangan kinaba Russia na honari haiki Ukrainian President Vladimir Zelensky na haiki bada Russia na puna mijal kuntra manga sinaduna attack chathaki Ukraine na ballistic missile mapanamadi cruise missile tara humdoi kap thaki haiki Hauzik arabada mara pamuka na pijari Cookie singna modern technology sinaduna bomb na singba thadabada sinarakle Ras Bhawan amadi Chief Minister gi banglo sep oiribra haina selfie leader oibo bina phongdorakle Cookie militant singna lan kana toriwam pham sing central force sing deploy toba ma phang ngak tani haina AMUCO ki president Nando Luwang haikre Media sensitization on school education ki matangda nomagi oiba khananenabagi thoram pangthokre Loinana Telangana amadi Andhra Pradesh da nong kana chubadagi mioi kun laikhidre Nasigidi paudam pijaba matang ase loisunjare miyeng tabiri basing bamuka na kuramjari